ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔ Robert Naorem, Manipurdagi haukiba Pitribi mafam sinba thungna masak khangnaraba fashion entrepreneur, fashion designer amadi makeup artist amani. Masida natana Manipurgi handloom amadi textile gi pothok singje Pitribi gi mafam sinba thungna yahonbada mahaki yam chawba thodang ama yawi. Mahakna ngasi oriba thaga si kamaina yawrakhiba kayam kana hard work tawrakhiba amadi mahaki ngalingai gi punsi kamaina haurakpa haibadu ngasi gi video asida yengminasi. Welcome to Kanglei Content Channel asibu yengbiriba punamapu taramna okchari. Chapter 1 Robert Naorem si May tang mga lising mga samapan marfuga taruk na pokhi. Mahaki apok pa amati apok pi Naorem di Germany amati TS Rekha Devi kawi. Mahaki hauji ki laifam singjamay thokjom lekay dani. Mahak na chingmayrong Don Bosco School da schooling luisalaba matungda Bangalore da makatam thanaba chatkirami. Mahak na Surana College Bangalore da lairik tamna fashion industry ki misinga unabagi kutong saba fangkirami amati fashion world da ahan ba exposure su fangki. Adubu mahak fashion world da exposure fangjaraba su mahaki lairik tamba di lab kiramde amadi clinical psychology da MPhil loisan ki masigi matungda mahaki pamjaba fashion designer amadi makeup artist ki career sida mapung fana mana junction ki Robert Naorem se yamna talented oibada natana mahakna yamna ngalingai matamdagi career khudimakta lairik yaudaba yade haiba si khangba misak ama oirami. Chapter 2 Family support leitabna maram oiraga mahakna pamjariba designing amadi makeup artist ki oiba formal oiba training amta laukhiba leite adum oina mag leikai da luhong khongdongba program sing da tumin chattuna thabak tawba haurakkhirami. Masigi matungda mahakna Bangalore da laaba matungda apik-apikba salon sing da practice tawkhirami. Chapter 3 Blenders Pride Bangalore Fashion Week da 2011 da mahak makeup director waina thabak tawbugi khudongchaba fangkhirami. Masigi matungdadi mahaki turning point na haibatu lakre Bollywood celebrities fashion amadi sports person sing kathabak tawba haukre. Masida natana Miss Femina India ki celebrity makeup partner kathabak tawbagi kudungsaba su fangki. Chapter 4 Mahakna designer ama oina ahanba thabak tawbagi kudungsaba fangki basi Taj Hotel Bangalore da Tata Motors ki launch tawbagi event amata fangki. Maduda mahaki design se da Manipur gi oiba fashion se masigi heritage se improve tawbada yamna chawba contribute tawki. Chapter 5 Robert Naorem gi yamna chawba credit ama hairagadi mahakna fashion industry the fashion world da Manipuri ethnic ki oiba polam sing se clothing sing se mase pusalakhi. Robert Naorem gi traditional Manipuri outfit amadi fashion gi oiba fusion works da national amadi international gi thak ta yamna pamnaba amadi yamna fajaba ama oirakli. Robert Naorem su atai Manipuri gumna racism gi problem thengnakhidaba natte. Mahakna Bangalore da makeup artist amadi designer oina thabak taklakpa matam sida racism gi problem face tawki. Manipur kai da lai haiba gumba Manipur gi missing na Bangalore da lakpa matamda visa passport darka oibra haiba gumba madudagi mangonda wakhallol ama laki madudi Manipur gi chawkhalaba culture amadi handloom gi pothok singsi gi through da Manipur bu Pitribi sinma thungna promote tawge haina masidagi mahakna Manipuri ethnic web se fashion industry da pusalakibani. Chapter 6 Robert Naorem na fangkiba award sing panba yabada International Iconic Award 15 October 2017, Global Warming Award May 2014 Indonesia, The Most Inspirational Designer 2017 India Fashion Week London, Best International Designer India Italy 2019. Chapter 7 Robert Naorem na Manipur bu saktak na bohonarapoda mahang na tawrakhiba mahaki life ki achievement sing thara panba yabada ahanbada Imphal Hotel da pangtokhiba Manipur Fashion Extravaganza 6 January 2013 mathangda Third Manipur Fashion Extravaganza 2015 Manipur. Ahum subada Bangalore da pangtokhiba Kanglei Fashion Extravaganza September 2015. Mari subada Delhi da December 2015 da Northeast Fashion Show da Webbing the Designs. Manga subada London da pangtokhiba India Fashion Week November 2017. Taruk subada Ningthem Charai 2017 Imphal Hotel Manipur. Taret subada Year of India Fashion Council na pangtokhiba July 2017 da Milan Style Walk da mahaki oijaba collection gi showcase. Masina loiba nate hantak dazu 2023 da Miss Femina India gi grand finale Manipur da mai pakna pangthokpa da mahaki achauba role ama yawi. Masida sunatana Bangkok da pangthokhiba 3rd International Thai Silk Fashion Week da Robert Naorem na India bu represent tawki as a designer. Chapter 8 mahakna lamda masibu malem sinba thungna sak takpa da natana hauji inkhalakliba nupi macha amadi nupa macha mayama training piduna fashion gi lamda makeup gi lamda designing gi lamda lamjingli mayam ngasi gi content asi kamaina tawbi mayam na game da nungai biraba nungsibiraba adu oragadi mayam na video asibu like amadi subscribe tawba kaubiganu asigi oinadi bidai nijari. Thank you for watching.